ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯕꯦꯝꯃ ꯁꯍꯔꯗꯒꯤ ꯈꯔ ꯍꯥꯏꯊꯔꯞ ꯇꯧꯕ ꯈꯨꯜ ꯃꯆꯥ ꯑꯃꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯍꯔꯗ ꯃꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯦꯗꯣ ꯊꯥꯏꯕꯦꯝꯃ꯫ ꯃꯇꯝꯗꯨ ꯊꯥꯏꯕꯦꯝꯃꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯊꯥ 8ꯀꯤ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯊꯥꯏꯕꯦꯝꯃ ꯑꯉꯥꯡ ꯎꯅꯔꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯊꯥꯏꯕꯦꯝꯃ ꯃꯅꯦꯝ ꯃꯀꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯆꯍꯤ 5-6ꯀꯤ ꯃꯇꯨꯡꯅꯤ꯫ ꯃꯅꯦꯝ ꯐꯖꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯊꯥꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯣꯝꯗꯅꯣꯅꯦꯍꯦ ꯐ꯭ꯔꯪ 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 ꯒꯝ ꯒꯝ ꯆꯠꯂꯤꯗꯨꯕꯣ? ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ, ꯑꯉꯥꯡ ꯍꯧꯗ꯭ꯔꯤꯉꯩ ꯁꯠ ꯁꯠ ꯂꯥꯛꯎ"꯫ ꯊꯥꯏꯕꯦꯝꯃꯅ "ꯑꯩꯅ ꯊꯕꯛ ꯑꯃꯇ ꯆꯠꯄꯗ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤꯕ"꯫ ꯑꯗꯨꯒ ꯃꯆꯤꯟꯗꯅ "ꯍꯣꯏ ꯏꯃꯥ, ꯑꯁꯦ ꯆꯠꯂꯤꯁꯦ ꯁꯤꯗꯅꯤ ꯁꯥꯗꯅꯤ ꯍꯥꯏꯔꯝꯃꯣꯏ ꯍꯥꯏꯕ꯫ ꯑꯉꯥꯡꯁꯤꯁꯨ ꯐꯖꯅ ꯍꯣꯠꯅꯗꯦ, ꯃꯁꯥ ꯅꯍꯥꯅꯤꯅ ꯀꯟꯅ ꯍꯦꯛ ꯉꯥꯡꯕꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯗ꯭ꯔꯥ ꯍꯦꯛ ꯈꯟꯕꯗ ꯄꯥꯈꯠꯂꯤꯗꯣ"꯫ ꯃꯅꯦꯝꯗꯨ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯆꯥꯅꯨꯄꯥ ꯀꯨꯜꯂꯕꯤꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ: "ꯏꯃꯥꯒꯤ ꯀꯨꯜꯂꯕꯤ, ꯅꯪꯕꯨ ꯎꯗꯕ ꯀꯨꯏꯔꯦꯗꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯨ ꯆꯥꯎꯔꯔꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯅꯆꯥꯁꯤꯐꯥꯎ ꯍꯦꯛ ꯃꯁꯛ ꯎꯗꯅ ꯆꯠꯈꯤꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯦꯟꯕꯖꯥꯠꯅꯤ"꯫ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯁꯤꯜꯍꯩꯕꯤ ꯀꯔꯤꯅꯣꯃ ꯊꯥꯗꯕꯗꯧꯅ ꯇꯧꯈꯤ꯫ ꯃꯗꯨꯗ ꯃꯕꯣꯛꯅ "ꯃꯁꯤꯜꯍꯩꯕꯤ, ꯑꯕꯣꯛ ꯂꯥꯛꯑꯦ, ꯑꯕꯣꯛ ꯂꯥꯛꯑꯦ"꯫ ꯍꯧꯖꯤꯛꯇ ꯇꯨꯝꯍꯧꯕꯗꯣ ꯍꯧꯒꯠꯂ ꯃꯥꯜꯂꯦꯁꯦ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ꯫ "ꯏꯕꯣꯛ ꯂꯥꯛꯑꯦ, ꯏꯕꯣꯛ ꯂꯥꯛꯑꯦ"꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯦꯝ ꯐꯖꯕꯤꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ: "ꯃꯣꯏ ꯄꯥꯕꯨꯡ, ꯉꯔꯥꯡꯗꯤꯅꯦ ꯏꯆꯥꯗꯣ ꯃꯪꯂꯥꯟꯗ ꯎꯏꯗꯣ, ꯃꯥꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃꯇ ꯀꯠꯄꯤꯒꯦ ꯈꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯈꯔ ꯆꯥꯎꯅ ꯀꯠꯂꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ"꯫ "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯀꯠꯁꯤ ꯀꯠꯁꯤ꯫ ꯃꯥꯗꯣ ꯃꯥꯒꯤ ꯃꯀꯨꯝ ꯃꯊꯥ ꯌꯧꯔꯛꯄꯗꯨꯗ ꯅꯃꯪꯗ ꯁꯨꯝ ꯎꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯊꯥꯏꯕꯦꯝꯃꯗꯁꯨ ꯑꯃꯨꯛꯇ ꯍꯪꯈꯤꯁꯤ, ꯀꯅꯥ ꯀꯅꯥ ꯃꯥꯅ ꯍꯥꯞꯅꯤꯡꯕꯅꯣ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ? ꯃꯈꯣꯏꯒꯤ ꯏꯃꯨꯡꯂꯣꯝꯗꯁꯨ ꯀꯅꯥ ꯀꯅꯥ ꯍꯥꯏꯅꯤꯡꯕꯅꯣ ꯍꯪꯈꯤꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ"꯫ "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯍꯪꯉꯨ ꯍꯪꯉꯨ, ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕꯁꯨ ꯌꯥꯄꯣꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯞꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯇꯥꯊꯣꯛꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯦꯝꯅ "ꯊꯥꯏꯕꯦꯝꯃ, ꯊꯥꯏꯕꯦꯝꯃꯧ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ"꯫ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯥꯏꯕꯦꯝꯃꯅ "ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ"꯫ "ꯁꯦ ꯐꯝꯃꯨ, ꯅꯪꯕꯨ ꯏꯕꯨꯡꯉꯣꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃꯇ ꯀꯠꯀꯦ ꯈꯟꯅꯔꯤ꯫ ꯀꯝꯗꯧꯁꯤꯒꯦ? ꯅꯪꯒꯤꯅ ꯀꯅꯥ ꯀꯅꯥ ꯍꯥꯞꯅꯤꯡꯕ, ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯕꯦꯝꯃ"꯫ ꯃꯀꯨꯕꯣꯛꯅꯁꯨ "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯃꯧꯅ ꯀꯅꯥ ꯀꯅꯥ ꯍꯥꯞꯅꯤꯡꯕꯅꯣ"꯫ ꯃꯅꯦꯝ ꯃꯀꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯇꯨꯡꯒꯣꯏꯅꯔꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯏꯕꯦꯝꯃꯅ: "ꯑꯁ, ꯀꯔꯤꯒꯤ ꯃꯤꯅꯣꯗ ꯕꯥꯖꯤ? ꯀꯔꯤꯒꯤ ꯃꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯕꯥꯖꯤ? ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯀꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯄꯤꯖꯔꯣ꯫ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ? ꯀꯅꯥꯗꯁꯨ ꯍꯥꯏꯅꯤꯡꯗꯦꯗ ꯑꯩ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯂꯩꯁꯥꯔꯤ, ꯑꯩꯅ ꯏꯋꯥ ꯂꯩꯈꯤꯗꯕꯒꯤ ꯎꯁꯣꯞ ꯂꯥꯛꯎ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯏꯃꯥ꯫ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯀꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯑꯗꯨꯝ ꯀꯠꯂꯨ, ꯃꯈꯣꯏ ꯈꯔ ꯑꯗꯨ ꯄꯤꯖꯔꯒ ꯑꯗꯨ ꯃꯉꯥꯏꯔꯦ ꯏꯃꯥ꯫ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯔꯣ, ꯑꯩꯒꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ"꯫ ꯑꯐ ꯅꯨꯡꯉꯥꯏ ꯅꯠꯇꯕꯅꯤꯅ ꯏꯃꯥꯟꯅꯕꯗ ꯍꯥꯏꯕꯗꯨꯁꯨ ꯑꯩꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯆꯤꯟꯅꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯑꯍꯜ ꯂꯃꯟꯒꯤ ꯎꯁꯣꯞ ꯃꯦꯂꯥꯁꯦ ꯀꯩꯁꯨ ꯂꯥꯛꯎ ꯌꯥꯔꯣꯏꯗ꯫ "ꯑꯗꯨꯒ ꯕꯥꯖꯤ"꯫ "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ, ꯏꯄꯥ ꯇꯥꯔꯤꯌꯦ"꯫ "ꯕꯥꯖꯤ, ꯏꯅꯦ ꯊꯔꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯀꯩꯊꯦꯜ ꯆꯠꯀꯦ꯫ ꯋꯥꯈꯜꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯤ꯫
ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯏꯅꯦ ꯊꯔꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯃꯤꯔꯛ ꯈꯔ ꯇꯤꯟꯒꯦ. ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯔꯝꯂꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯀꯨ ꯃꯅꯦꯝꯗꯨ ꯈꯔꯗꯤ ꯁꯥꯎꯅꯤꯡꯏ. ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯅꯦꯝꯅ "ꯊꯥꯏꯕꯦꯝꯃ, ꯅꯪꯅ ꯀꯩꯊꯦꯜ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯗꯤ ꯀꯝꯗꯧꯅꯤ?" "ꯀꯩꯅꯣ ꯏꯃꯥ, ꯑꯉꯥꯡꯅꯦꯅ ꯄꯤꯛꯇ ꯄꯤꯛꯂꯤꯕꯁꯨ ꯅꯠꯇꯕ ꯆꯍꯤ 5-6 ꯁꯨꯔꯁꯤꯕꯣ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒꯗ ꯑꯗꯨꯝ ꯂꯩꯔꯤꯗꯨꯗꯤ. ꯑꯩꯗꯤ ꯑꯉꯥꯡꯒ ꯏꯔꯣꯏꯁꯨ ꯂꯣꯏꯅꯗꯅ ꯇꯨꯝꯕꯁꯨ ꯑꯩꯒ ꯇꯨꯝꯗꯦ, ꯏꯃꯥꯒꯇ ꯇꯨꯝꯃꯤ." "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯀꯔꯤꯕꯨ ꯇꯧꯔꯨꯅꯦꯒꯦ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯗꯨꯕꯣ. ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯤ ꯏꯃꯥ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯁꯨ ꯉꯥꯎꯒꯦ ꯇꯧꯋꯦ. ꯏꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯌꯦ." "ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯕꯒꯤ, ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯄꯤꯖꯗꯦ ꯄꯤꯊꯛꯇꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ. ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯅꯦ ꯏꯃꯥ. ꯃꯁꯤꯗ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯊꯣꯛꯀꯅꯤ. ꯑꯩꯗꯤ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ ꯆꯞ ꯆꯥꯅ ꯂꯦꯞꯂꯦ ꯏꯃꯥ." ꯑꯃꯨꯛꯁꯨ ꯃꯅꯦꯝꯅ ꯈꯔ ꯁꯥꯎꯔꯞꯅ "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯀꯔꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯇꯣꯔꯤꯕꯅꯣ? ꯅꯍꯥꯅꯤ, ꯌꯥꯔꯣꯏ. ꯊꯥꯏꯕꯦꯝꯃ, ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯒꯅꯤ." "ꯅꯪ ꯅꯁꯥ ꯅꯍꯥꯅꯤꯅꯦ, ꯅꯁꯥꯅ ꯋꯥꯈꯜ ꯈꯜꯂꯨꯅꯦ. ꯀꯔꯤꯒꯤ ꯅꯪꯅ ꯀꯩꯊꯦꯜ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯂꯧꯆꯥ ꯁꯤꯡꯖꯥ ꯂꯩꯗꯅ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯏꯃꯨꯡꯁꯨ ꯅꯠꯇꯕꯁꯤꯗ ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯅ ꯉꯥꯡꯅꯐꯝ ꯑꯣꯏꯒꯅꯤꯅꯦ." "ꯃꯤꯒꯤ ꯋꯥ ꯈꯜꯂꯒ ꯑꯩꯈꯣই ꯍꯤꯡꯒꯗ꯭ꯔꯣ ꯏꯃꯥ? ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯈꯜꯂꯒ ꯑꯩꯈꯣই ꯁꯨꯝ ꯂꯩꯒꯗ꯭ꯔꯣ?" ꯃꯀꯨꯅꯁꯨ "ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯉꯥꯡꯅꯅꯤ. ꯅꯪ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯋꯥꯈꯜꯗꯣ ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ." ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯒ ꯀꯟꯊꯣꯛꯂꯒ ꯃꯍꯥꯛ ꯀꯞꯁꯤꯟꯅꯔꯛꯏ. "ꯄꯩꯁꯥ ꯂꯩꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ? ꯆꯦꯛꯄꯜꯅ ꯈꯥꯖꯤꯜꯂꯤꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯒꯨꯝ ꯑꯩꯕꯨ ꯏꯆꯤꯟꯖꯥꯛ ꯈꯔ ꯄꯤꯖꯗꯨꯅ ꯊꯝꯕ, ꯑꯃꯨꯕ ꯆꯟꯗꯣꯟꯅ ꯏꯔꯥꯏꯕꯛꯇ ꯊꯤꯜꯍꯟꯕ ꯑꯉꯧꯕ ꯐꯅꯦꯛ ꯐꯤ ꯑꯩ ꯄꯥꯝꯗꯦ. ꯑꯩꯁꯨ ꯃꯤꯅꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯦ. ꯑꯁꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯩ ꯑꯃꯠꯇ ꯀꯜꯂꯛꯇꯦ. ꯑꯩꯕꯨꯁꯨ ꯏꯅꯤꯡ ꯇꯝꯍꯜꯂꯣ. ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯒꯅ ꯂꯩꯁꯥꯔꯤꯕꯅꯤ. ꯑꯩꯅ ꯃꯁꯤꯗ ꯑꯉꯥꯎꯕꯤꯒꯨꯝ ꯑꯃꯨꯕ ꯆꯟꯗꯣꯟ, ꯑꯉꯧꯕ ꯐꯅꯦꯛ, ꯑꯗꯨꯒ ꯆꯦꯛꯄꯜ ꯃꯅꯨꯡꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯕ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯍꯛ ꯂꯩꯔꯤꯕꯒꯦ? ꯏꯔꯥꯏꯕꯛꯀꯤꯅꯤ, ꯑꯩꯁꯨ ꯆꯍꯤ 5-6 ꯈꯥꯡꯂꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯌꯥꯐꯝ ꯊꯣꯛꯏ. ꯃꯥꯒꯤ ꯃꯔꯥꯏꯕꯛꯅ ꯇꯦꯟꯗꯨꯅ ꯁꯤꯈꯤꯕꯕꯨ ꯑꯩꯅꯔꯣ? ꯃꯥꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯤꯡꯃꯥꯏꯗꯒꯤ ꯑꯣꯟꯊꯗꯨꯅ ꯀꯞꯂꯕꯁꯨ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦ. ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯔꯣꯏꯗꯕꯅꯤ. ꯑꯩꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤꯅ." ꯑꯁꯨꯝꯅ ꯊꯥꯏꯕꯦꯝꯃꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯋꯥ ꯉꯥꯡꯕꯗꯨ ꯃꯅꯦꯝ ꯃꯀꯨꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ ꯃꯥꯕꯨ ꯌꯥꯝꯅ ꯐꯥꯖꯤꯟꯕ ꯇꯥꯔꯦ ꯈꯟ ꯃꯅꯦꯝ ꯃꯀꯨꯅ "ꯍꯣꯏ ꯈꯪꯗꯦ ꯃꯃꯥ. ꯃꯅꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯅꯪꯒ ꯈꯔ ꯆꯠꯂꯒ ꯍꯪꯃꯤꯟꯅꯔꯨꯆꯣ. ꯑꯩꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯦ ꯌꯧꯁꯜꯂꯛꯂꯗꯤ." "ꯍꯣꯏ, ꯑꯩꯒ ꯆꯠꯂꯒ ꯀꯔꯤꯅꯣ ꯇꯥꯟꯅꯧꯔꯒꯦ." "ꯍꯣꯏ, ꯑꯗꯨꯅꯦ ꯏꯃꯥ." ꯑꯁꯨꯝꯅ ꯊꯥꯏꯕꯦꯝꯃ ꯃꯄꯨꯔꯣꯏꯕꯒꯤ ꯗꯤꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯀꯩꯊꯦꯜ ꯀꯥꯅꯅꯕ, ꯀꯩꯊꯦꯜ ꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯑꯗꯨꯒ ꯃꯅꯦ ꯊꯔꯣꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯁꯤꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯗꯤꯟ ꯊꯣꯛꯂꯔꯦ. ꯃꯅꯦꯝ ꯃꯀꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯎꯁꯣꯞ ꯑꯗꯨꯒꯤꯗꯃꯛ ꯂꯥꯡꯂꯤ. ꯃꯊꯃꯣꯏꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ, ꯃꯆꯥꯒ ꯇꯤꯟꯅꯔꯝꯕ ꯀꯌꯥꯅ ꯃꯆꯥꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯆꯥꯕꯨ ꯌꯥꯎꯔꯛꯀꯗ꯭ꯔ ꯈꯟ ꯀꯞꯆꯔꯤ. ꯑꯗꯨꯒ ꯊꯥꯏꯕꯦꯝꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯑꯍꯜ ꯂꯃꯟꯒ ꯂꯥꯏ ꯒꯨꯔꯨ ꯂꯦꯡꯁꯟꯗꯨꯅ ꯀꯠꯂꯤꯕ ꯎꯁꯣꯞ ꯑꯗꯨ ꯃꯥꯗꯤ ꯀꯨꯝꯃꯩ ꯍꯔꯥꯎꯒꯨꯝ ꯈꯟꯈ꯭ꯔ ꯃꯥꯜꯂꯦꯗꯨ. ꯃꯃꯤꯠꯇ ꯀꯥꯖꯜ, ꯆꯤꯟꯕꯥꯟꯗ ꯂꯤꯞꯁꯇꯤꯛ, ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯀꯧꯅ ꯉꯥꯡꯅ ꯅꯣꯛꯅ ꯇꯧꯔꯗꯨꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ. ꯃꯃꯤꯠ ꯅꯥꯔꯕ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯂꯩꯀꯥꯏꯒꯤ ꯀꯌꯥꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯃꯊꯕꯥꯛ ꯌꯩꯅꯔꯤ. ꯃꯄꯤ ꯂꯤꯛꯂꯥ ꯑꯃ ꯇꯥꯗꯦ ꯎꯁꯣꯞ ꯑꯗꯨꯗ ꯃꯍꯥꯛ, ꯑꯗꯨꯒ ꯆꯟꯗꯣꯜ ꯑꯃꯨꯕꯁꯨ ꯊꯤꯟꯗꯦ.
ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯥꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯄꯨꯡ ꯐꯥꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯉꯟꯇꯥ ꯍꯧꯗꯨꯅ ꯊꯔꯣ ꯍꯣꯏꯗ ꯆꯦꯟꯈꯤ ꯊꯥꯏꯕꯦꯝ ꯑꯗꯨ꯫ ꯃꯃꯧ ꯅꯨꯄꯤꯅ ꯆꯦꯟꯈꯤꯕꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯀꯨꯁꯨ ꯌꯦꯡꯍꯧꯏ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯒꯁꯦ ꯍꯟꯅ ꯌꯦꯡꯂꯝꯕ ꯅꯠꯇꯦꯅꯦ꯫ ꯃꯅꯦꯝꯁꯨ "ꯑꯣ, ꯑꯉꯥꯡꯒ ꯑꯩꯒ ꯇꯨꯝꯃꯤ ꯍꯥꯏꯗꯅ ꯀꯣꯝꯊꯣꯛꯈ꯭ꯔꯕꯅꯦ ꯍꯦꯟꯅ꯫ ꯃꯥꯅꯕꯨ ꯃꯆꯥ ꯈꯜꯂꯤ ꯍꯥꯏꯕ꯭ꯔꯣ? ꯃꯆꯥꯅ ꯀꯔꯤ ꯆꯥꯔꯤ, ꯀꯔꯝꯕ ꯐꯤꯚꯝꯗ ꯇꯨꯝꯃꯤ, ꯆꯥꯛ ꯃꯕꯨꯛ ꯊꯟꯈꯤꯕ꯭ꯔꯥ ꯊꯟꯗꯕ꯭ꯔꯥ ꯑꯃꯠꯇ ꯈꯜꯂꯣꯏ꯫ ꯃꯉꯣꯟꯗ ꯌꯦꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯅꯣꯡꯃꯇꯐꯧ ꯌꯦꯡꯉꯛꯇ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯔꯝꯒꯗ꯭ꯔꯣ? ꯀꯥꯟꯅꯗꯦ ꯅꯨꯄꯥ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ꯫ ꯃꯗꯨꯗ ꯀꯔꯤ ꯑꯐꯕ ꯐꯣꯜ ꯂꯥꯛꯏ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯈꯣꯡꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯣ, ꯆꯠꯆꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯩꯊꯦꯜ ꯀꯥꯕꯗꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ, ꯆꯥ ꯅꯨꯡ ꯊꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦ꯫ ꯄꯤꯁꯛ ꯄꯤꯛꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯁꯛꯇꯝꯁꯤ ꯌꯦꯡꯉꯨꯅꯦ, ꯇꯐꯤꯡ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯃꯧꯁꯦ ꯑꯉꯥꯡꯅꯦꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯨꯕ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯤꯗꯣ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯍꯔꯥꯎꯈꯤꯕ꯫ ꯑꯔꯦꯝꯕꯅꯤꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯥꯏꯕꯦꯝꯃ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯃꯁꯤꯜ ꯍꯩꯕꯤꯗꯨ ꯆꯍꯤ 9-10 ꯍꯥꯏꯔꯔꯦꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ "ꯑꯕꯣꯛꯀꯤ ꯃꯁꯤꯜ ꯍꯩꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯅꯃꯥ ꯆꯠꯈ꯭ꯔꯕꯅꯦ ꯏꯕꯦꯝꯃ"꯫ ꯃꯁꯤꯜ ꯍꯩꯕꯤꯅ "ꯑꯁ, ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦꯗ ꯑꯕꯣꯛ, ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯤꯠ ꯌꯦꯡꯅꯕ ꯑꯩꯅ ꯊꯝꯖꯤꯟꯕ꯫ ꯑꯁ, ꯃꯥꯅ ꯂꯥꯡꯕ ꯏꯁꯧꯁꯤꯗꯤ ꯀꯩꯅꯣ ꯃꯨꯛꯇꯣꯏꯕ꯫ ꯒꯥꯔꯤ ꯐꯪꯍꯧꯔꯔꯣꯏꯅ ꯑꯁ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯅꯤꯗ꯫ ꯅꯃꯥꯅ? ꯃꯥꯗꯤ ꯑꯗꯨꯅ ꯃꯔꯨꯅꯤꯅꯦꯍꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯆꯨꯒꯤ ꯆꯤꯝꯕꯥꯜ ꯁꯪꯅꯕꯗꯨꯗꯤ ꯁꯪꯈꯤꯗ꯭ꯔꯣ? ꯁꯪꯒꯤ ꯑꯕꯣꯛ, ꯉꯥꯡꯅ ꯁꯪꯒꯤ꯫ ꯑꯗꯨꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯤꯝꯕꯥꯜ ꯁꯪꯅꯕꯗꯣ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯕꯖꯥꯠꯅꯤ ꯑꯕꯣꯛ꯫ ꯑꯗꯨꯅꯤ ꯅꯃꯥꯒꯤ ꯃꯇꯧꯁꯦ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯥꯅꯅꯦ ꯆꯥꯗ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗꯅꯤ ꯍꯥꯊꯨ ꯀꯩꯊꯦꯜ ꯌꯧꯅꯕ ꯆꯦꯟꯈꯤꯗꯣꯏꯁꯦ꯫ ꯃꯥꯒꯤ ꯁꯥꯖꯦꯜꯁꯤꯗꯤꯅꯦ ꯑꯉꯛꯄꯅꯤꯀꯣ ꯃꯁꯤꯜ ꯍꯩꯕꯤ꯫ ꯅꯕꯣꯛꯀ ꯅꯄꯨꯒꯗꯤ ꯅꯣꯛꯂꯒ ꯉꯁꯤ ꯐꯥꯎꯕ ꯂꯦꯜꯂꯤꯁꯤꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝ ꯄꯥꯝꯗꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯦ ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯈꯠꯅꯤꯡꯉꯣ꯫ ꯅꯣꯛꯑꯁꯨ ꯉꯥꯡꯉꯁꯨ, ꯋꯥ ꯉꯥꯡꯉꯤꯅꯤ ꯈꯪꯗꯦ ꯅꯣꯛꯏꯅꯤ ꯈꯪꯗꯦ, ꯌꯥꯝꯅ ꯈꯠꯅꯤꯡꯉꯣ, ꯌꯥꯝꯅ ꯈꯠꯆꯅꯤ꯫ ꯍꯦ, ꯅꯃꯥꯗꯅꯦ ꯈꯠꯂꯤ ꯀꯥꯏꯅ ꯍꯥꯏꯔꯨꯅꯨ, ꯃꯇꯣꯏꯅꯔꯅ ꯅꯆꯤꯟ ꯊꯨꯒꯥꯏꯕꯤꯅꯤ꯫ ꯏꯁꯨ ꯁꯣꯛ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯦꯠꯄꯤꯔꯨꯅꯨ꯫ ꯁꯣꯏꯔꯛꯑꯦꯗꯅ ꯃꯈ꯭ꯌꯥꯠꯇꯣ ꯌꯨꯡꯅ ꯁꯦꯠꯇꯣꯔꯤꯕꯅꯤ꯫ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯦꯒꯦ, ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯃꯥꯒꯤ ꯋꯥꯁꯦ ꯇꯣꯛꯁꯤꯗ꯫ ꯏꯁꯨ ꯏꯕꯦꯟ, ꯍꯣꯔꯦꯟꯗꯤ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯃꯁꯤꯜ ꯍꯩꯕꯤ? ꯑꯕꯣꯛ, ꯑꯩꯗꯤ ꯉꯁꯤꯁꯦ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯦꯕꯀꯣ꯫ ꯃꯅꯤꯡꯒꯤ ꯋꯥꯄꯜꯗ ꯎꯁꯣꯏ ꯃꯆꯥ ꯆꯣꯡꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯏꯕꯣꯛ꯫ ꯏꯁꯨ ꯎꯇꯤ ꯆꯥꯅꯤꯡꯕ? ꯌꯦꯡꯉꯨꯁꯤ, ꯎꯇꯤ ꯑꯃ ꯊꯣꯡꯁꯤ, ꯈꯦꯆꯤ ꯑꯃ ꯍꯧꯁꯤ, ꯀꯥꯡꯍꯧ ꯑꯃꯁꯨ ꯃꯉꯧꯁꯤꯗꯣ꯫ ꯀꯔꯤ ꯑꯦꯟꯁꯥꯡ ꯃꯊꯦꯜꯅꯣ ꯅꯁꯨ ꯅꯕꯦꯟꯅ ꯍꯥꯏꯅꯔꯤꯗꯨꯕꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯁꯤꯜ ꯍꯩꯕꯤꯁꯦ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯌꯦ꯫ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦꯅꯦ꯫ ꯀꯥꯡ ꯃꯇꯝꯅꯤ, ꯆꯥꯊꯣꯛꯁꯤ ꯉꯥꯏꯗꯅ ꯏꯁꯨꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯁꯛꯇꯤ ꯐꯖꯔꯦꯀꯣ ꯃꯃꯥ꯫ ꯃꯁꯝ ꯃꯅꯥ ꯖꯨꯝ, ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯥꯛ ꯐꯗꯤ ꯐꯖꯔꯦ ꯑꯩꯒꯤ ꯏꯁꯨꯁꯦ꯫ ꯐꯖꯗꯗꯤ ꯀꯩꯅꯣ, ꯐꯖꯕꯤ ꯑꯩꯒꯤ ꯏꯁꯨꯅꯕꯣ꯫ ꯏꯁꯨꯗꯤ ꯁꯅꯥꯅꯦ, ꯏꯁꯨꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯁꯨꯗꯒ ꯁꯣꯛꯄ ꯃꯤꯗꯨꯅꯦ ꯁꯤꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯕꯣꯛꯀ ꯑꯩꯈꯣꯏ ꯄꯨꯒꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ꯫ ꯃꯁꯨꯕꯨ ꯐꯖꯩ, ꯏꯀꯥꯏꯖꯩꯗ꯫ ꯂꯥꯛꯑꯣ, ꯃꯅꯤꯡꯗ ꯆꯠꯂꯒ ꯎꯁꯣꯏ ꯃꯆꯥ ꯆꯣꯡꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯏꯕꯣꯛ꯫ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯌꯥꯎꯒꯦ, ꯆꯠꯂꯣ, ꯃꯥꯡ ꯊꯥꯔꯣ꯫ ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃꯅ "ꯑꯁ ꯏꯅꯦ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯀꯔꯤ ꯄꯣꯔꯛꯀꯦ ꯉꯁꯤꯗꯤ"꯫ ꯉꯁꯤꯒꯤꯗꯤꯅꯦ ꯊꯥꯡꯖꯤꯡ ꯌꯥꯝꯅ ꯄꯣꯔꯛꯏ꯫
ꯃꯃꯥꯡꯊꯪ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯤꯅꯧꯗꯣ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯉꯔꯥꯡ ꯊꯥꯡꯖꯤꯡ ꯌꯥꯝ ꯊꯥꯔꯝꯃꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯒ ꯄꯤꯔꯔꯦꯗꯣ ꯅꯨꯃꯤꯗꯥꯡꯗꯣ꯫ ꯃꯗꯨꯗꯗꯤ ꯑꯩꯁꯨ ꯌꯣꯜꯍꯧꯔꯒꯦ ꯉꯁꯤꯗꯤ ꯍꯥꯏꯗꯅ ꯉꯟꯇꯥ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤ ꯌꯣꯟꯗꯧꯔꯤ ꯉꯁꯤꯗꯤ ꯊꯥꯏꯕꯦꯝꯃ? ꯈꯪꯗꯦꯗ ꯏꯅꯦ, ꯀꯔꯤꯕꯨ ꯌꯣꯟꯗꯣꯏꯅꯣ? ꯄꯣꯠꯐꯝꯗ ꯂꯩꯔꯤꯕ ꯀꯩꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯑꯣ, ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯈꯔꯒ ꯄꯥꯟ, ꯎꯁꯣꯏ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ꯫ ꯁꯤ ꯍꯦꯛꯇ ꯌꯣꯜꯂꯒ ꯂꯣꯏꯔꯦꯗ ꯏꯅꯦ, ꯀꯔꯤꯕꯨ ꯌꯣꯜꯂꯨꯅꯤ ꯍꯥꯏꯒꯦ? ꯍꯣꯏꯗ, ꯏꯃꯧ ꯍꯣꯏꯗꯤ ꯄꯣꯠꯁꯤꯠꯀ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯀꯔꯤꯒꯤ ꯄꯣꯠ ꯇꯤꯛꯆꯔꯨꯅꯦꯒꯦ? ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯑꯒ ꯉꯪꯂꯗꯧꯕ꯫ ꯄꯣꯠ ꯌꯣꯟꯗ꯭ꯔꯕꯁꯨ ꯌꯥꯏꯌꯦ ꯏꯃꯧꯗꯤ, ꯅꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯄꯩꯁꯥ ꯖꯕꯨꯟ ꯊꯥꯊꯕꯤꯅꯕ ꯃꯪꯂꯦꯝꯖꯥꯎ ꯂꯩꯔꯤꯗꯨꯗꯤ꯫ ꯀꯔꯤꯒꯤ ꯏꯃꯧꯅ ꯀꯣꯏꯍꯥ ꯍꯥꯕ ꯄꯣꯠ ꯂꯧꯕ ꯆꯠꯀꯗꯧꯔꯤꯒꯦ? ꯑꯁ ꯏꯅꯦꯁꯤꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯏꯕꯦꯝꯃ, ꯃꯪꯂꯦꯝꯖꯥꯎꯗꯣ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯒ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯑꯦꯟꯁꯥꯡꯕꯨ ꯅꯣꯡꯃꯗ ꯊꯨꯝꯃꯣꯛ ꯑꯃꯃꯝ ꯂꯩꯅꯦ, ꯑꯗꯨꯁꯨ ꯅꯉꯣꯟꯗꯒꯤ꯫ ꯅꯠꯇ꯭ꯔꯣ? ꯏꯅꯦꯅ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯑꯦꯟꯁꯥꯡ ꯊꯨꯝꯃꯣꯛꯇꯨꯕꯨ ꯆꯥꯕꯖꯥꯠꯂ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯗꯦ ꯏꯅꯦ, ꯊꯨꯝꯃꯣꯛꯇꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ, ꯑꯦꯟꯁꯥꯡꯁꯦ ꯊꯨꯝꯃꯣꯛꯅꯤ ꯃꯥꯅ ꯄꯨꯔꯤꯕꯁꯤ꯫ ꯈꯪꯗꯦꯗ ꯏꯅꯦ, ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯌꯣꯜꯍꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯊꯥꯏꯕꯦꯝꯃ ꯁꯦꯜꯒꯤꯗꯃꯛ ꯏꯃꯨꯡ ꯄꯨꯅꯕ ꯊꯣꯔꯛꯈꯤꯕ ꯀꯩꯊꯦꯜ ꯅꯠꯇꯦ, ꯏꯔꯥꯡ ꯄꯥꯝꯕꯗꯒꯤ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯅꯤꯡꯕꯗꯒꯤ, ꯀꯦꯅ ꯅꯥꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯝꯕꯗꯒꯤꯅꯤ꯫ ꯃꯥꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃꯗ ꯐꯥꯎ ꯀꯩꯊꯦꯜꯗꯒꯤ ꯈꯨꯖꯤ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯛꯇ꯭ꯔꯤ꯫ ꯃꯕꯣꯛꯅ ꯂꯩꯖꯔꯁꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯁꯤꯜꯍꯩꯕꯤ ꯃꯕꯣꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯔꯛꯇꯕꯅꯤ, ꯃꯥꯒ ꯂꯣꯏꯅꯍꯟꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯕꯣꯛꯅꯤꯗꯁꯨ ꯈꯔ ꯋꯥꯔꯧꯖꯕ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯃꯁꯤꯜꯍꯩꯕꯤꯅꯁꯨ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯒꯥꯏ ꯄꯨꯝꯕ ꯃꯕꯣꯛꯅ ꯄꯨꯕ, ꯃꯃꯥꯒ ꯀꯌꯥ ꯇꯣꯠꯅ ꯇꯤꯟꯅꯗꯕ ꯑꯁꯤꯅ ꯈꯔ ꯌꯥꯡꯂꯞ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ? ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯁꯤꯜꯍꯩꯕꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯕꯣꯛꯄꯨ ꯀꯧꯔꯔꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ: ꯑꯕꯣꯛ, ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯦ, ꯀꯔꯣꯝꯗ ꯂꯩꯒꯦ ꯍꯥꯏꯕ? ꯑꯣ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯅꯪꯅ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯣꯛ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯀꯨꯏꯗ꯭ꯔꯦ, ꯉꯁꯤ 4 ꯉꯥꯏꯔꯦ ꯑꯕꯣꯛ꯫ ꯉꯁꯤ 4 ꯉꯥꯏꯔꯕ꯭ꯔꯅꯦ ꯌꯥꯎꯁꯪꯕꯣ? ꯉꯥꯏꯔꯦ ꯑꯕꯣꯛ꯫ ꯑꯩꯒꯤ ꯐꯅꯦꯛ ꯐꯤ ꯂꯩꯔꯨꯁꯦ, ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯀꯥꯗꯨꯅ ꯏꯕꯥꯅꯤ ꯑꯀꯦ ꯑꯃꯧ ꯂꯩꯔꯨꯁꯦ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯐꯖꯕꯤꯅ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯍꯥꯏꯐꯦꯠ ꯄꯥꯔꯒ, ꯍꯣꯏꯅꯦ, ꯏꯁꯨꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗꯅ, ꯉꯁꯤ 4 ꯉꯥꯏꯔꯦ, ꯂꯩꯊꯣꯛꯀꯦ ꯏꯁꯨꯒꯤꯕꯨ꯫ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯕꯣꯛꯅ? ꯍꯟꯗꯛꯇꯤ ꯀꯔꯤ ꯃꯆꯨ ꯂꯩꯁꯤꯒꯦ ꯃꯁꯤꯜꯍꯩꯕꯤ? ꯃꯁꯤꯜꯍꯩꯕꯤꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ: ꯑꯕꯣꯛ, ꯐꯅꯦꯛꯇꯨꯅ ꯑꯉꯥꯡꯕ ꯂꯩꯔꯁꯦ, ꯐꯤꯁꯨ ꯑꯉꯥꯡꯕ, ꯑꯗꯨꯒ ꯂꯦꯁꯣꯟ ꯐꯨꯔꯤꯠ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯑꯃꯒ ꯂꯩꯁꯤ ꯑꯕꯣꯛ꯫ ꯑꯗꯨꯒ ꯈꯨꯖꯤ ꯈꯨꯗꯣꯞ, ꯁꯦꯡꯒꯥꯎ, ꯑꯕꯦꯔ ꯂꯣꯏꯅ ꯂꯩꯁꯤꯀꯣ ꯑꯕꯣꯛ? ꯂꯩꯅꯤ, ꯏꯁꯨꯒꯤ ꯂꯣꯏꯅ ꯂꯩꯅꯤ꯫ ꯃꯄꯨꯕꯣꯛꯇꯨꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ, ꯃꯁꯨ, ꯅꯪꯒꯤ ꯂꯩꯗꯣꯔꯤꯕꯗꯨꯗꯒꯤ ꯀꯔꯤꯅꯣꯃꯗꯤ ꯋꯥꯠꯇ꯭ꯔꯣ? ꯅꯪꯅ ꯂꯩꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣꯃꯗꯤ ꯆꯤꯠꯊꯔꯤꯗ ꯅꯪꯕꯣ? ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯋꯥꯠꯂꯤꯅꯦ ꯅꯪꯕꯨ ꯃꯁꯤꯜꯍꯩꯕꯤ꯫ ꯃꯁꯤꯜꯍꯩꯕꯤꯗꯨ ꯈꯗꯥꯡ ꯃꯦꯠꯇꯨꯅ, ꯀꯔꯤꯅꯣ ꯏꯄꯨ? ꯇꯣꯡꯅꯅꯕ ꯈꯣꯡꯎꯞ ꯋꯥꯠꯇ꯭ꯔꯣ? ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯂꯝꯖꯥꯎꯗ ꯆꯠꯂꯗꯤ ꯅꯈꯣꯡ ꯇꯦꯛꯂꯅꯤ꯫ ꯍꯣꯏꯅꯦ, ꯏꯁꯨ ꯏꯕꯦꯟꯗꯤ ꯈꯣꯡꯎꯞꯀꯤ ꯋꯥꯈꯜꯗꯤ ꯏꯇꯧ ꯇꯧꯍꯧꯗ꯭ꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯃꯄꯨ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ ꯃꯁꯤꯜꯍꯩꯕꯤꯕꯨ ꯃꯁꯝ ꯃꯅꯥ ꯄꯨꯟꯕꯤꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯔꯤ꯫ ꯑꯁꯨꯝꯅ ꯃꯕꯣꯛ ꯐꯖꯕꯤꯒ ꯃꯁꯨ ꯃꯁꯤꯜꯍꯩꯕꯤꯒꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯀꯩꯊꯦꯜ ꯑꯆꯧꯕꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫
ꯀꯩꯊꯦꯜ ꯑꯆꯧꯕ ꯌꯧꯔꯕꯗ ꯃꯁꯤꯜ ꯍꯩꯕꯤꯅ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯜ ꯍꯩꯕꯤꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯗꯤ ꯃꯕꯣꯛꯇ, "ꯑꯕꯣꯛ, ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯉꯨꯁꯦ, ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯣ ꯑꯩꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ, ꯑꯝꯇ ꯆꯪꯉꯨꯁꯦꯕ ꯏꯕꯣꯛ, ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦꯕ, ꯆꯥꯒ ꯊꯛꯂꯨꯁꯦ ꯑꯕꯣꯛ." "ꯑꯁ, ꯅꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯒ ꯀꯩꯗꯧꯔꯨꯁꯤ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯂꯩꯒꯗꯕ ꯄꯣꯠꯂꯝ ꯈꯣꯏꯔꯝ ꯅꯕꯣꯛꯅ ꯂꯣꯏꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯏꯁꯨꯒꯤ? ꯑꯕꯣꯛꯇ ꯑꯗꯨm ꯍꯥꯏꯌꯨ, ꯑꯕꯣꯛ ꯂꯩꯒꯦ." "ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯕꯣꯛ, ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯉꯨꯁꯦ, ꯀꯩꯊꯦꯜ ꯑꯆꯧꯕ ꯇꯥꯅ ꯂꯥꯛꯂꯒ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯉꯨꯁꯦ ꯍꯥꯏꯕ." "ꯍꯣꯏ, ꯆꯪꯂꯨꯔꯁꯤ, ꯀꯌꯥꯗꯤ ꯀꯨꯏꯒꯨꯝꯁꯤꯀꯣ." ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯃꯐꯤ ꯃꯔꯣꯜ ꯀꯣꯝꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯗꯨꯅ ꯆꯥ ꯕꯣꯔꯥ ꯆꯥꯃꯤꯟꯅꯗꯨꯅ ꯏꯔꯥꯡ ꯀꯥꯞꯅꯔꯤꯕꯗꯨ ꯃꯅꯦꯝꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯁꯨꯕꯨ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯒꯦ ꯈꯜꯂꯤꯉꯩ ꯃꯁꯤꯜ ꯍꯩꯕꯤꯅ, "ꯏꯃꯥ, ꯑꯕꯣꯛꯀ ꯑꯩꯒ ꯀꯩꯊꯦꯜ ꯀꯥꯔꯛꯏꯅꯦ, ꯏꯕꯣꯛꯀ ꯑꯩꯒꯁꯨ ꯆꯥ ꯕꯣꯔꯥ ꯄꯨꯔꯛꯑꯣ, ꯏꯕꯥꯅꯤꯁꯨ ꯆꯥꯈꯤꯗꯣꯏꯅꯦ, ꯍꯥꯏꯈꯨꯑꯣ ꯏꯃꯥ." ꯊꯥꯏꯕꯦꯝꯃ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯀꯥꯔꯛꯇꯨꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯣꯟꯅ ꯆꯠꯊꯔꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯈꯪꯈꯤꯕꯗ ꯌꯥꯝꯅ ꯃꯤꯄꯥꯏꯅ ꯁꯠ ꯍꯟꯗꯣꯛꯇꯨꯅ, "ꯀꯧꯒꯦ, ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯁꯤꯜ ꯍꯩꯕꯤ? ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ." ꯃꯁꯤꯜ ꯍꯩꯕꯤꯅ ꯃꯕꯣꯛꯅ ꯂꯩꯕꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯤ꯫ "ꯁꯤꯁꯨ ꯐꯅꯦꯛꯁꯨ, ꯐꯤꯁꯨ, ꯈꯨꯖꯤꯁꯨ, ꯈꯨꯗꯣꯞꯁꯨ, ꯑꯕꯦꯔꯁꯨ, ꯃꯌꯥꯝ ꯌꯥꯝꯃꯦ." ꯁꯣꯝꯗ ꯑꯁꯥꯎꯕꯅ ꯑꯃꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯅꯦꯝꯗꯤ ꯃꯁꯤꯜ ꯍꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯜ ꯍꯩꯕꯤ, ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ?" ꯃꯁꯤꯜ ꯍꯩꯕꯤꯁꯨ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯗꯨꯅ ꯃꯕꯣꯛꯀꯤ ꯃꯇꯧꯗꯤ ꯈꯪꯖꯗ, "ꯍꯣꯏ, ꯍꯣꯔꯦꯟ ꯏꯃꯥꯒ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯌꯥꯎꯔꯛꯑꯒꯦ ꯑꯕꯣꯛ." "ꯃꯁꯤꯜ ꯍꯩꯕꯤ, ꯅꯪꯕꯨ ꯑꯕꯣꯛꯀ ꯆꯠꯈ꯭ꯔꯁꯤꯗ, ꯑꯕꯣꯛꯀ ꯂꯥꯛꯄꯅꯦ." "ꯏꯃꯥꯒ ꯂꯥꯛꯂꯒꯦ ꯑꯕꯣꯛ, ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯏꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯕꯣꯛ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯄꯨ ꯐꯝꯂꯝꯗꯅ ꯐꯖꯕꯤ ꯒꯝ ꯆꯠꯈꯤ꯫ ꯊꯔꯣꯗꯤ ꯉꯁꯥꯏꯗꯒꯤ ꯃꯅꯦꯝ ꯐꯖꯕꯤ ꯂꯥꯛꯄꯗ ꯎꯕꯗꯒꯤ ꯁꯣꯏꯕ ꯇꯥꯔꯦ ꯈꯟ ꯃꯆꯤꯟ ꯃꯌꯥ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯐꯖꯕꯤ ꯑꯁꯨꯝꯅ ꯃꯁꯨꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯅꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ ꯑꯣꯏꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯦ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯑꯩ ꯉꯁꯤꯗꯤ ꯇꯥꯗꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯏꯅꯦ." ꯊꯔꯣꯅ, "ꯊꯥꯏꯕꯦꯝꯃ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ? ꯏꯅꯦꯕꯨ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯨ ꯏꯕꯦꯝꯃ?" "ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯅꯦ, ꯑꯩ ꯉꯁꯤ ꯇꯥꯗꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ..." "ꯏꯅꯦ, ꯅꯪ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨ, ꯑꯩ ꯇꯥꯗꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ, ꯅꯪꯅ ꯊꯣꯛꯄ ꯅꯪꯒꯤꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯣ." "ꯊꯥꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯋꯥꯔ ꯍꯥꯏꯕꯅꯤ, ꯋꯥꯅꯤ ꯍꯥꯏꯗꯅꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯆꯨꯝꯅ ꯄꯉꯥꯡ ꯉꯥꯡꯕ, ꯄꯉꯥꯎ ꯂꯥꯎꯕꯒꯤ ꯋꯥꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯎꯔꯕꯁꯨ ꯌꯨꯝꯗ ꯍꯟꯕꯗ ꯏꯆꯥ ꯂꯩꯔꯤ ꯈꯜꯂꯤꯕꯅꯤ. ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯅꯪꯕꯨ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯤꯜ ꯍꯩꯕꯤꯅ ꯀꯝꯗꯧꯕ?" ꯊꯥꯏꯕꯦꯝꯃ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯒ ꯆꯞꯌꯨꯡꯅ ꯈꯜꯂꯤ꯫ "ꯏꯅꯦ, ꯁꯨꯝ ꯇꯧꯔꯁꯤ, ꯃꯁꯤꯜ ꯍꯩꯕꯤꯁꯦ ꯏꯅꯦꯒ ꯌꯨꯝꯗ ꯀꯨꯝꯈ꯭ꯔꯣ, ꯑꯩ ꯇꯥꯗꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ. ꯏꯅꯦꯅ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯁꯤꯜ ꯍꯩꯕꯤꯕꯨ ꯌꯨꯝ ꯌꯧꯍꯜꯂꯨ, ꯑꯗꯨꯒ ꯏꯅꯦꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯃꯪꯂꯦꯝꯖꯥꯎꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ, ꯁꯥ ꯁꯟ, ꯎꯆꯦꯛ ꯎꯌꯥ ꯄꯨꯝꯕ ꯃꯥꯒꯤ ꯃꯀꯣꯜꯗ ꯄꯥꯏꯅꯔꯛꯂꯤ, ꯃꯌꯨꯝ ꯇꯝꯅ ꯆꯪꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯊꯥꯏꯕꯦꯝꯃꯗꯤ ꯃꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯀꯗꯧꯔꯤ꯫ ꯊꯥꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯜ ꯍꯩꯕꯤ, ꯕꯣꯕꯣꯛ ꯊꯔꯣꯒꯅꯦ ꯅꯪꯒ ꯒꯥꯔꯤꯗ ꯀꯥꯔꯝꯃꯣ, ꯏꯃꯥꯅꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯪ ꯇꯨꯃꯤꯟꯅ ꯐꯝꯃꯝꯃꯨꯀꯣ, ꯃꯤ ꯌꯥꯝ ꯆꯤꯟꯕꯅꯤ, ꯄ꯭ꯔꯞ ꯀꯥꯔꯒ ꯐꯝꯍꯧꯗ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯐꯝꯐꯝ ꯂꯩꯍꯧꯔꯣꯏ, ꯏꯃꯥꯒꯤ ꯐꯝꯐꯝ ꯀꯜꯂꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ,
ꯑꯩ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ, ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯄꯨꯄꯨꯗ ꯎꯠꯅꯤꯡꯉꯦ, ꯌꯨꯝꯗ ꯊꯨꯅ ꯆꯠꯅꯤꯡꯉꯦꯕ꯫ ꯑꯩ ꯒꯥꯔꯤꯗ ꯀꯥꯔꯝꯃꯒꯦ, ꯑꯕꯣꯛ ꯊꯥꯔꯣꯒ꯫ ꯑꯁꯨꯝꯅ ꯃꯁꯤꯂꯩꯕꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯔꯗꯨꯅ ꯐꯝꯊꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯔꯦ꯫ ꯀꯟꯒꯦ ꯌꯥꯎꯅ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯅꯤ ꯊꯥꯏꯕꯦꯝꯃꯒꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯂꯨꯅ ꯆꯦꯟꯈ꯭ꯔꯦꯗꯣ ꯊꯥꯏꯕꯦꯝꯃ ꯃꯆꯥꯕꯨ ꯂꯪꯊꯣꯛꯂꯝꯗꯨꯅ꯫ ꯃꯁꯤꯂꯩꯕꯤꯗꯤ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯃꯤꯅꯤꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄꯒ ꯀꯩꯒ ꯃꯍꯥꯛꯇꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯊꯥꯔꯣꯗꯤ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯔꯦ꯫ ꯑꯁ ꯑꯩꯕꯨ ꯀꯔꯝꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯀꯔꯝ ꯍꯥꯏꯅ ꯑꯩꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯥꯏꯕꯦꯝꯃꯁꯦ꯫ ꯑꯩꯕꯨ ꯍꯅꯨꯊꯪꯁꯤꯗꯅꯦ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦꯕ꯫ ꯃꯁꯤꯂꯩꯕꯤꯕꯨ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯀꯔꯝꯅ ꯊꯥꯖꯤꯟꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯔꯣꯅ ꯃꯁꯤꯂꯩꯕꯤꯗ꯫ ꯃꯁꯤꯂꯩꯕꯤ, ꯍꯩꯃꯥ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯁꯤꯗꯤ ꯃꯥꯅ ꯇꯨꯝꯊꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ, ꯑꯗꯨꯒ ꯈꯣꯡꯅ ꯍꯦꯛꯇ ꯒꯝꯒꯝ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯒꯥꯔꯤ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗ, ꯃꯃꯥ ꯃꯆꯥ ꯂꯩꯍꯧꯕꯅꯤ ꯍꯦꯛꯇ ꯈꯨꯝꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯁꯤꯂꯩꯕꯤꯕꯨ ꯊꯅꯝꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯌꯧꯗ꯭ꯔꯤꯉꯩ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯕꯣꯛꯅ ꯂꯩꯕꯤꯕ ꯄꯣꯠꯆꯩ ꯑꯗꯨ ꯀꯟꯅ ꯀꯣꯟꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯕꯣꯛꯅ ꯃꯄꯨꯗ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯅ, ꯃꯥꯕꯨ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯎꯁꯤꯟꯅꯗ ꯂꯩꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯅꯋꯥꯡꯉꯤ꯫ ꯀꯔꯤꯒꯤ ꯃꯥꯅ ꯇꯧꯕ ꯂꯝꯆꯠ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏꯗꯣꯏꯅꯣ? ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯏꯃꯥꯟꯅꯕ ꯀꯌꯥꯅ ꯇꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯏꯃꯧꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯟꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯈꯣꯏꯁꯤ ꯑꯄꯪꯕꯅꯤ ꯈꯜꯂꯤ, ꯆꯥꯛ ꯆꯥꯗꯕ ꯏꯁꯤꯡ ꯊꯛꯇꯕ ꯃꯤꯅꯤ ꯃꯥꯅ ꯈꯜꯂꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯃꯥ ꯉꯁꯤꯗꯤ ꯃꯇꯣꯏꯅꯔꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯌꯨꯝꯁꯤꯗ꯫ ꯑꯗꯨꯒ ꯃꯃꯥ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯁꯨꯗꯨꯕꯨ ꯑꯣꯛꯇꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯗꯨꯕꯨ ꯊꯅꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯌꯨꯝꯁꯤꯗꯒꯤ, ꯑꯉꯥꯡꯗꯨ ꯅꯪꯅ ꯄꯨꯔꯒ ꯌꯨꯝꯁꯤꯗ ꯂꯥꯛꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯏꯁꯨ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯃꯥꯗꯨꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏꯁꯨ ꯈꯪꯕ ꯅꯠꯇꯕ, ꯂꯦꯛꯊꯣꯛꯀꯦ ꯀꯨꯁꯤ ꯂꯥꯛꯂꯣꯏꯒꯦ ꯀꯨꯁꯤ, ꯅꯪꯅ ꯀꯔꯤꯒꯤ ꯑꯉꯥꯡꯕꯨ ꯊꯅꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯐꯖꯕꯤ ꯃꯀꯣꯛ ꯃꯊꯛ ꯃꯈꯥ ꯉꯥꯎꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯦꯛ ꯊꯅꯝꯃꯤ ꯑꯉꯥꯡꯗꯣ꯫ ꯁꯣꯝꯗꯅ ꯃꯁꯤꯂꯩꯕꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨ ꯍꯦꯟꯗꯣꯔꯛꯄ ꯑꯗꯨ ꯎꯔꯗꯨꯅ, ꯀꯀꯥ, ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯜꯗꯣ ꯍꯦꯟꯗꯣꯔꯛꯑꯕꯣ? ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯍꯧꯔꯦ, ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯀꯀꯥ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯂꯩꯕꯤ, ꯃꯕꯣꯛ ꯊꯥꯔꯣ ꯑꯃꯗꯤ ꯃꯃꯥ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯕꯣꯛ ꯊꯥꯔꯣ, ꯏꯃꯥ, ꯑꯕꯣꯛ ꯊꯥꯔꯣ, ꯏꯃꯥ꯫ ꯎꯄꯥꯏ ꯂꯩꯇ ꯃꯁꯤꯂꯩꯕꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ꯫ ꯃꯕꯣꯛꯅ ꯉꯁꯥꯏ ꯄꯣꯠ ꯂꯩꯕꯗ ꯍꯜꯂꯛꯄ ꯁꯦꯜ ꯑꯆꯣꯏꯕ ꯈꯔꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯀꯀꯥ ꯑꯗꯨꯗ ꯄꯤꯔꯝꯗꯨꯅ ꯀꯨꯝꯂꯛꯂꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯄꯩꯕ ꯆꯔꯨ ꯎꯀꯨ ꯑꯗꯨ ꯊꯤꯗꯨꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯥꯏꯉꯩ ꯒꯥꯔꯤ ꯇꯣꯡꯂꯨꯕꯒꯤ ꯉꯥꯎꯕꯅꯤ, ꯑꯃꯝꯕꯒ ꯑꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯃꯍꯥꯛ ꯑꯁꯥ ꯐꯪꯂꯕꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯝꯍꯥꯡꯅꯔꯨꯔꯕꯁꯨ ꯃꯁꯤꯂꯩꯕꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯍꯔꯥꯎꯅ꯫ ꯁꯣꯝꯗꯁꯨ ꯊꯥꯔꯣꯅ ꯊꯥꯏꯕꯦꯝꯃꯒꯤ ꯃꯀꯨ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯟꯗꯣꯝꯆꯥ, ꯃꯃꯥꯒ ꯂꯩꯍꯧꯕꯅꯦ, ꯃꯃꯥꯒ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ, ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯒꯦ ꯑꯩ ꯆꯠꯂꯝꯃꯣ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯑꯩꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯦ ꯏꯅꯦ ꯉꯁꯤ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯊꯦꯡꯕꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ, ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯂꯤ ꯇꯧꯍꯧꯕꯅꯦ ꯊꯥꯏꯕꯦꯝꯃꯗꯣ꯫ ꯑꯩꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯦꯕ ꯏꯟꯗꯣꯝꯆꯥ꯫ ꯑꯩꯗꯤ ꯈꯪꯉꯛꯇ꯭ꯔꯦꯕꯣ꯫ ꯃꯁꯤꯂꯩꯕꯤꯁꯨ ꯍꯔꯥꯎꯅ ꯃꯃꯥꯒ ꯂꯩꯍꯧꯕꯗꯨꯗ ꯃꯄꯨ ꯃꯕꯦꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯊꯥꯔꯣꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯤꯗ꯫
ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯣꯏꯁꯤꯕꯣ? ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤꯒ ꯐꯪꯗ꯭ꯔꯕꯖꯥꯠꯂꯥ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯤꯒ ꯁꯨꯅꯗꯗꯅ ꯉꯥꯏꯅꯗꯅ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯄꯣꯠꯅꯣ? ꯏꯕꯥꯅꯤꯅ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯝ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯀꯩꯗꯧꯒꯦꯗꯣ? ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯄꯨ ꯃꯕꯦꯟꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨ ꯍꯥꯡꯂꯝꯕ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯂꯕꯣꯏ ꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯦꯜꯍꯩꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗꯨꯗ ꯉꯥꯗꯨꯅ꯫ ꯃꯁꯦꯜꯍꯩꯕꯤ, ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ? ꯃꯁꯦꯜꯍꯩꯕꯤ, ꯀꯩꯗꯧꯔꯦ ꯃꯁꯨ ꯀꯞꯄꯗꯤ? ꯑꯁꯨꯝꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯃꯁꯨ ꯃꯄꯨꯅ꯫ ꯉꯁꯥꯏꯉꯩ ꯏꯉꯥꯎ ꯉꯥꯎꯔꯨꯕ ꯃꯁꯦꯜꯍꯩꯕꯤ ꯃꯄꯨ ꯃꯕꯣꯛ ꯎꯕꯗ ꯈꯔ ꯃꯉꯥꯜ ꯐꯪꯂꯕꯒꯨꯝ ꯈꯟꯖꯩ, ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅꯁꯨ ꯀꯞꯂꯤ꯫ ꯃꯁꯦꯜꯍꯩꯕꯤ, ꯅꯃꯥꯗꯤ ꯀꯗꯥꯏꯅꯣ? ꯅꯃꯥꯗꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯣ? ꯀꯔꯤꯒꯤꯅꯣꯅꯦ ꯏꯁꯨꯅ ꯀꯞꯂꯤꯕꯕꯣ? ꯑꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ, ꯅꯪꯅ ꯅꯃꯥꯒ ꯂꯩꯍꯧꯒꯦ ꯍꯥꯏꯕꯗꯨꯗ ꯑꯕꯣꯛ ꯂꯥꯛꯄꯅꯤ, ꯑꯕꯣꯛꯅ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯁꯥꯎꯔꯤꯔꯣ ꯏꯁꯨꯕꯣ? ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯃꯃꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯑꯣꯏꯔꯛꯏ ꯃꯁꯦꯜꯍꯩꯕꯤ꯫ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕ ꯐꯤꯚꯝ ꯄꯨꯝꯕ ꯃꯃꯤꯠꯇ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇ ꯎꯔꯛꯏ, ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯄꯨ ꯃꯕꯣꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯄꯤ ꯏꯔꯥꯆꯦꯅ ꯈꯨꯝꯂꯛꯏ꯫ ꯑꯕꯣꯛ, ꯑꯄꯨ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯗꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕ, ꯌꯥꯝꯅ ꯐꯠꯇꯕ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ꯫ ꯑꯩꯕꯨ ꯂꯃꯥꯡꯅꯍꯜꯂꯝꯃꯒ ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ, ꯑꯩꯕꯨ ꯊꯅꯝꯗꯨꯅ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦꯕꯣ꯫ ꯃꯥꯅ ꯑꯩꯕꯨ ꯒꯥꯔꯤꯗ ꯍꯥꯟꯅ ꯀꯥꯔꯝꯃꯨ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯀꯥꯔꯛꯇ꯭ꯔꯦꯕꯣ꯫ ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ, ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯃꯥꯅꯦ꯫ ꯑꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯃꯁꯨꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯦ ꯃꯄꯨ ꯃꯕꯣꯛꯇꯨ꯫ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯥꯕꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯦꯟꯅꯕ ꯉꯝꯗꯕꯅꯤꯅ꯫ ꯈꯥꯝꯕ ꯌꯥꯗꯅ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯦꯜꯍꯩꯕꯤꯗꯨ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯕꯣꯛꯄꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯨ ꯃꯄꯨ ꯀꯣꯟꯅꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯀꯔꯤꯒꯤ? ꯑꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯏꯁꯨꯅ ꯀꯔꯤꯒꯤ ꯀꯞꯇꯣꯔꯤꯕꯅꯣ? ꯅꯄꯨꯁꯨ ꯂꯩꯔꯤ, ꯑꯩꯁꯨ ꯂꯩꯔꯤ, ꯃꯥꯅ ꯀꯣꯟꯗꯕꯕꯨ ꯉꯁꯤ ꯈꯛꯇꯔꯣ? ꯆꯠꯈꯤꯁꯅꯨ, ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯁꯅꯨ꯫ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯕꯗꯤ ꯃꯐꯝ ꯀꯌꯥ ꯀꯌꯥꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯧꯔꯨꯁꯅꯨ꯫ ꯏꯁꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯁꯨꯒꯤꯗꯃꯛꯇꯅꯦ꯫ ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩ ꯏꯃꯥ ꯄꯟꯒꯅꯨ꯫ ꯏꯕꯣꯛ, ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ꯫